Humpuga tare suba Republic Day gi thoram ngasi Bharat ki atai mafam kaya da pangthoknabagum Manipur da su pangthokrai. Santi leitrabadi chawkhalambi da khong thangjinbada apanba oigani haina Chief Minister Okram Ibobina phongdokrai. Amadi tongan ba lalol singna boycott tawtuna kaukiba general strike na Manipur gi mau sa ki punchida chawna kaibe pikrai. Kurumjari Istv ki pau miyang tabiri basingbu taramna uchari pau santhongna pijari Humpuga tare suba Republic Day gi thoram ngasi Bharat ki atai mafamda pangthoknabagum Manipur da su pangthokre Kangla da pangthokkiba thoramadуда Chief Minister Okram Ibobina Bharat ki machu ahum gi phiral pahimki thoramadуда Council of Minister Parliamentary Secretary MLA Singh Chief Secretary DGP amadi Police amadi Civil gi makok thongba official kya su sargya ki Kangla da pangthokkiba thoramadуда Police Medal for Meritorious Service ki mana phangkraba CID Special Branch ki Inspector KS Sasi Kumar Second MR ki Habildar RK Sarat Singh Second MR ki Habildar Mohammad Rahimuddin CID Security ki Inspector O Zivan Chandra CID Security ki Inspector Santi Kumar Kabui Manipur Police Training Center ki Rifleman KS Babudon CID Special Branch ki ASI Achaubi Devi amadi IGP Dr. Soibam Ibosada Police Medal for Meritorious Award Chief Minister Okram Ibobina piduna ikai khumnaba utke Tungda Manipur Rifles ki Commanding Officer TS Rajesh Yamna Parade Commander oiduna First Summer Parade Ground ki hoduna lakhiba masing yamlaba March Past Contingent singi salami Chief Minister Okram Ibobina Kangla da okay March Past aduda Civil Police Nagaland Women's Police BSF CRPF School College Scout Dam College of Teachers Association yauna contingent kya na sargya ki tongan ba cultural troop kya yauna department kya ge tableau kya su utki March Past ki contingent sing cultural troop sing amadi tableau sing adu Kangla dagi thoraklaba matungda North AOC yawraklaga North AOC dagi makhata na Kangla pat paring da laklaga ahanba Manipur Rifles ki parade ground da lamthungpam oike सलामी पीक रहे सोलास का त्योहार जोन में यह dances Young Institute of Cultural in order to bring peace and also be equally successful in life लाने के साथ-साथ बेटी के महत्व First MR Parade Ground the pangthokkiba thoramadуда Chief Minister Okram Ibobi Deputy Chief Minister Gai Khangam Minister MLA Civil amadi Police ki makok thongba official kya su sargya ki Chief Minister Okram Ibobi na haikibada santi leitrabadi chakhotpa lambi da khong thangjinbada apanba oigani Zati kangluk kya na khundariba lamdam asida santi oiba chakhotpa lamdam ama ohennaba aigi haiba wakhalon thadoktuna pendaba kya leirabasu tathok tasin tawnaduna amato oibagi lambi da chaminasi haiki State, Manipur, arts and culture, games and sports, education, health, road and transport, agriculture, science and technology in a Simba, Hiram Kaya Amada, Sumang Tausilakli, Ibra, Hyman Mutokloy, Hina Tamjari, Asibu Naba, Gomeni Tauran Asida. Koi pun saruk yaminaduna koi state asi santi leiba hen nungai thaba mafam ama ohen milnaba partner ministry haiduna aina bauden asi thamjebani ngasi pangthokkiba Republic Day ki thoramadu yawba lakhiba Chief Secretary Onaba Kisorga Paumi singa unabada makna haikibada Nagaland Police ki contingent nama saruk yariba amadi Manipur Police ki contingent nama Nagaland da pangthokba Republic Day ki thoramda saruk yariba asina state ani gi marakta mari hena phagadhanba ngamgane makna makhata raduna Imphal City bu smart city ohenna ba sarkar asina matau karamna thabak packet kadage haibadu yamna kupna khanari haike smart city ki proposal je khoi gi di thagare thabam thokwa Bharat Sarkar da makhoi na mase kari haini assessment tawbagi adugumba program ama leiri ado hoju makti khoi gi Manipur si khalli habagi pawdi leitari madugi khoi paw ngairi aduga
hayengna ngasai pradhan mantri gi pragati haina program sida manipur da pakhale ba tongan ba program ko asu review to buri yaugani khudam moina harabada hojiki all age gi pension scheme da khoi gi bharat sarkar na piriba national social assistance program adagi electricity gi distribution gi matang da yamna smart oiba smart metering to ba adagi adumba smart oiba adugi thorong kaya singsi hayeng su nainagani Amarom dang asigidi public tegi thormasi yauna bachat kiba tangkun gama thoidagi hona mahiroi kyana Johnson school da yarek tuna leraki ba aduda sililang ledo singe mai kaidagi makoi gi leifam chafam ningthina sinbi da badagi narak tuna hospital da laikana ba yaure bunna mahiroi changarom Johnson school da leraki ba aduda icham chamba phirol khara pi banatana tumnana ba monpak amadi athaba phirol singpi da badagi masa narak ba yawni hari lakadoriba sahi singdari asiguma khudung chadaba si thoktanaba mari leinama sina hona haningi haba wafum sing phongdoraki republic ki mala ko khobose ang ge khana na ko khobudum khadi yawe do si ko education gi simbi dang bi ru di oira school gi oira ni na do na ko khobugum khata do si ing mo ko pa khra le do hana di mawang athaba ga khra pi ne do na ang ge khana wo ye khra ju le si ni khra do yam phajana ji sai saru yaw hai ta di ko phajana mai na कोई क्या बता रहे मोमनी तान तो बिरो दिया ठीक नुआई जगने ना कोई स्कूल के चीज़ इंसास की माइट है ना गवर्नमेंट की माइट है आपने तो चाहिए Manipur Sarkar na Sindhu na pangthokiba Republic Day gi tongan ba category gi athoi hel tanabagi fal lauthokrai March Past gi uniform contingent ta second IRB na first BSF na second CRPF amde Nagaland women police na third position take NCC Group ta Sainik School A na first, NCC Senior Year Wing amadi Sainik School B na second, 14th Battalion Junior NCC na third take. School contingent ta Ibotonsna Girls Higher Secondary School na first, Andro Junior High School amadi National Sports Academy Girls na second, National Sports Academy Boys na third position takre. College contingent da Manipur College na first, GP Women's College amadi MB College na second, Dam College of Arts Girls na third position take. Band Party category da Assam Rifles Band na first, Territorial Army Band na second, MPTC amadi second IRB combined na third position takre. Tableau display da Relief and Disaster Management na first, Loktak Development Authority na second amadi SSA na third position take. Get construction da Rural Development and Panchayati Raj na first, Forest Department na second, Commercial Industry amadi Max na third position take. Cultural Troupe da Moirang Artist Association na first, Sangit Kala Imphal East na second amadi ICC Upliftment Imphal West na third position take. Sub Register Headquarter Imphal West T Phulen Maitei, Chief Engineer Works PhED IFCD yauna tongan ba department singi mioi taraga mari dasu special prize pina ba khangetke hari ba manasi hayeng January 19 ta first MR parade ground da cultural dance competition pangthoklaba matungda yenthokani hari Republic Day ki thoramasti Imphal East ki manung chanba Jiribam subdivision dasu Jiribam administration na Jiribam government higher secondary school ki playground dasu pangthoke ADC Jiribam ki incharge S Emoshna Maitena Jati Piral Chingkhatke Tare Suba IRB ki Subedar Wahengbam Ishur Chandra Singh Parade Commander Oiduna Jadkhipa March Past ki Salami S Emoshna na Oki 7th Battalion CRPF Hamilra Lycum Protest Republic Day gi thoramasi Churachandpur da su district administration na Sindhu na pangthoki thoramatu da Churachandpur gi DC na Bharat ki machu ahung gi phiral chingkhatke tongan ba contingent singna piba March Past ki salute DC na okay Patient prize goes to
Amaramda Joint Action Committee Against Anti-Tribal Bills Nangasigi Republic Degi Thoram Yaukidabaka Loinana, Churachandpur District Headquarters da Mausagi Punchida Town Akai Bepikre. Government ki thawong yaning da phongdok tuna miyam na wakat khongjang changsin ki Kaithal Singh kanakide dukan Singh thonglo na ki khongjang saugat pa singna lambi thatuna khongjang changsin ki numidang da yumthong khuding da candle thanduna laikhidraba mioi mapalngi mafam da ikai khumna butki ADC More ki campus da su humphugatare suba Republic Day gi thoram su pangthokre Moregi ADC Gojendrona Chief Guest Oina Saruk Yaki Thoramatuda Moregi Tongan ba organization singi luching ba sarkar gi official Mairoi Kharasu Saruk Yaki Amaromda ngasi More sargi mafam kya da dukan thong hangnakide lambi da mi chatpagi chang yamna nemki Sub-Divisional Headquarter Gamnom Saparmena Dasu Republic Day Thoram Village Chief Local Leader Sub-Division Asigi Officer Amasung Staff Singna Pangthoke Thoramasida SDO and Surjitna Machuhungi Piral Pahenke Sub Gangnong Saparmena gi OC Lunmintang Kipgana Parade Commander Oiduna General Salute PK Kulgina Singda Sana Konabaki Machak Sing Yantoki Bagaloinana Ahal Singda Blanket Kudol Tamke Thorongi Sarkoma Oina Natki Jagoi Seke Asutki Joint Forum for Transport Welfare na boycott Taurabasu District Administration Tamenglong na Republic Day Thoram Pangthoke District Headquarter da Thoram Asiga Marilena na Saba Get Amangarang Sakhangdaba Singna Mai Tharamke DCM Luikhamna India ki machu ahungi piral pahenduna tongan ba contingent taragamapan gi March Past ki salute okay Thoram Siga Marilena na club kin Harol Singda Sanakhonaba ki machak amasung Ahal Singda Blanket Dianthoke District Asigi Special Environment Award Khongjarol Kuldapiduna Ikai Khumnaki Bisnupur District Headquarter Masung District Asigi Sub-Divisional Office Singdasu Independence Day Ngapigani Republic Day gi thoram pangthoke Bisnupur Public Ground da pangthokiba thoram da DC Bobby Waikhomna India ki machu ahungi piral pahenduna tongan ba contingent kunga tarukna saruk yakiba March Past ki salute okay District Asigi oina mathau phajana tawba police amadi employee kunga humdoida manapiduna punging thogaki Location Assam Matanga Puglabi Rosina Masibu Lit Tauribana Asa Bishnupurna District Administration Thobal Nasu Khangabok Basu Ground Republic Day Thoram Pangthoke DC T Ranjina Bharat ki machu ahungi piral pahenke SDPO Yaripok S Hemantana Parade Commander Oiduna Contingent Kunthagani Thoi ki March Past ki salute okay District Asigi Mathauda Pungning Changba Employee Jama Amade March Past da Sok Yakda Sinda Certificate Piduna Pungning Thogake Matang sampai di lang natin ay high school boy ki sige 3 years is your wife is location in LDC years WDN District Administration Senapati Nasu Republic Day Thoram Mini Stadium Senapati da Pangthoke DC Jacinta Lazarus na India ki machu ahungi piral pahenduna tongan ba contingent singnapi ba March Past ki salute okay ADC Complex Kampopidasu Civil Society Organization Luching Basing Village Chief Amade Mahiro Yauna Republic Day Thoram Pangthoke ADC Sadar Hills Biket Thangboina Jati gi machu ahungi piral pahenke Club ki naha singda sana khotnabagi machak sing amasung ahal singda Kambal Singh Khudol tamke ngasi ki thoram asida Additional SP Kangpopi Kuki NP Sadar Hills ke President Su Saruk Yake Please come forward.
भारत अमदी नेपाल लेबाक अनिगी मरक्ता नुंगसी चानब अमदी इंग तप्पा पुरकनबा पांदमदा हुंफुगतरे सुबा भारत के रिपब्लिक डे थौरंगा मरी लेनना मिनिस्ट्री ऑफ होम अफेयर्स के इंटरनल सिक्योरिटी एडवाइजर नॉर्थ ईस्ट डॉक्टर CH मनोरंजना नेपाल पुलिस ता मोटरसाइकिल तरा खुदोल तमख्रे नेपाल की कोनुंग काठमांडू के पानेश्वर दा पांथोखिबा थौरम अमदा मोटरसाइकिल तरा दु मतेंग पांखे डॉक्टर CH मनोरंजना नेपाल सरकार के DIG राम बहादुर भंडारी अमदे SP प्रसाद रायदा मोटरसाइकिल सिंह अदु खुसनकी अमरमद रिपब्लिक डे की थौरम असिबु तोंगान तोंगान बा लालहलुप सिंगना बॉयकॉट तौबगा लोइनाना जनरल स्ट्राइक चथखिबना मणिपुर की महौसा के पुंसीदा चाउना कायबे पीखरे जनरल स्ट्राइक मनुंगदा इमा कैथेल थंगाल कैथेल पाउना कैथेल न चिंगबा मफम सिंह थोंग हांगनखिदे लंबीदा पैसेंजर गाड़ी सिंह चटनखिदे मी चटपगी चांग हंथके जनरल स्ट्राइक मनुंगदा पामदबा थौदोक थोकपगी पाउ लेते फेब्रुवारी तरुक्ता मणिपुर की तुंगी फिरेप अमगिदमक लेबननबा लेबाक मियामगी ओइबा खोंगचत असिदा पुनः सरुक यामिननबा यूनाइटेड ऑल कम्युनिटी सोशल अपलिफ्टर्स कंगलेपाक अमसुंग कंगलेपाट वेब फॉर ट्रेडिशनल हेरिटेज ना अपील तौरी हौजिक पाउ मिरखन नतेम ब्रेक अमतंग अतो लोकता वाटर टैंक अत सिनैसे कईगिनो मागी कईगे गाना बलेगे फुड ग्रेड हाइबमा लेगे प्योर मटेरियल ना साबने मसिदा मखलानी अमुक लै 3 लेयर हाइबमा 2 लेयर हाइबमा थकना जानबा इसिंग फबा थमफमने मसिगे टेंगसिगी मनुंगसे स्मार्ट ओए अतोपा मना रिसाइकल मटेरियल ना साबा असिना मनुंगसे नानबदने नानदे स्मार्ट ओइदे मणिपुर की अहानबा ब्यूटिफिकेशन सेंटर मफम सिदा माहिंग उरिंग उनसा खुइबा अरिबा दाकफम फहनबा ngami टेटू मोल फ्रेकल न चिंगबसु लौथोकपा याय हकचांग की अहेनबा फेट पामदबा बॉडी की हेयर लौथोकपा याय ngasimak unabiu डॉक्टर मधुबाला लेजर ब्यूटी क्लिनिक MG एवेन्यू इम्फाल ब्रेक की मतुंगदा अमुखन नतराम नोकचेरी मखाताबा पाउदा वर्ल्ड विजन की मीटिंग मखादा नेप्रा मेजर पुखरी मपालदा यूथ डेवलपमेंट एसोसिएशन असिंदुना चाइल्ड वेलबीइंग एंड चाइल्ड राइट्स हाइबसिदा नोमगी ओइबा अवेयरनेस प्रोग्राम अमंगसे नेप्रा मेजर कम्युनिटी हॉल दा पांगथोखरे थोरमतुदा एसोसिएशन की प्रेसिडेंट KH बीरा एडवोकेट TS राजकिशोर अमदे चाइल्ड वेलफेयर कमिटी की चेयरमैन K प्रदीप कुमार सु सरग्याके वांगाखिबा सिंगना फोंदोकनखिबदा हौजिक थोकलिबा क्राइम सिंग असे मतौ करमना कनगदगे हाइबसे अखोय पुन्ना खंगमिनबा मतौ तारे मरमदुना अंगांग सिंगी हक इमुंग मनुंग अमदि करो लेकाय गी मियोय सिंगना खंगबिबा तंगाई फदे हाइके के प्रदीप कुमारना हौजिकते अंगांग की मथक्ता चथबा थोअनिंगदबा थौदोक सिंगी मथक्ता लौखटपा याबा आइन कयागी मतंगदा वांगांखे कनागुंबा अमना मफम खंगदना हुंदोकलंबा नत्रगा लमांगनदुना लैरंबा अंगांग अमा पुंग कुनगा मरीगी मनुंगदा मरी लैनबा सिंग नत्रगा पुलिसता पाउ पिद्रबदे था तरुक फादोक पीबा नत्रगा लुपा लिसिंग तरा फाइन तौबा याय लोइनना अनिमक पुन्ना दंदी फंगबसु याय हाइकी कमायना नुमाइबा अमंग अमगदगे खाबी मतांग खनबसे मसी चुमलगी मनव खनब चलतना अखोइना कहौद्रबदे अखोइ चरा फंगो एवं मयाम लेय हाबिसु ऐ फंगदगे फ्रीडम फाइटर रानी गाइडिन युगी मपोकुमन थौरंगा मरी लेना चाही मचुमना पांगथोकपा थौरम कांग्रेस बावन दंगा सिलोशन ख्रे मणिपुर प्रदेश कांग्रेस कमिटी ने सिंधुना पांगथोखिबा थौरम अदुदा डिप्टी चीफ मिनिस्टर गायखांगाम मिनिस्टर MLA यावना कांग्रेस के लुचिंगबा लुचिंगबी सिंगना सरग्याके लैखिद्रबी फ्रीडम फाइटर की मफम दाहिक लेका तमदुना इकाई खुंदबुचु उठके
इम्फाल मयोलगी मरुइबा केंद्र सिंह फाउदुना चेनबद नतना नंबोल वांगोई अमदि मयांग इम्फाल केंद्र फाउदुना चेलिबा वाइसेल मरिल तेंबगी थबक मवोंग मरिल तादब कया थिंगनरे हिरमसिदा रिपोर्ट मा सुपनगी किलोमीटर कुन रोम तमक सांगबा इचेल असि हरकफमदा इचम चंबा खोंगबालगा पांखक ओरबसु वाइसेल मरिलना सही क्यागी ममांगदगी नोंजुथागी मतमदा खुसिंग इचाव थोअन्दुना मियोय लाख कया अवाब पीबद नतना लनथुं कयासु अमांगता थोअन्दुना लागली कैसामथुं केंद्रदगी हौरकपा वाइसेल मरिलना सगोलबन नौरिया पाखंग लाकपा वांगोय नंबोल अमदी मयांफाल केंद्रगी मसिंग यामलबा युमसिंग इचावगी अवाबा मायोकनहनबद नतना nga farm amadi labuk kaya chahi khudingi amangata piri nongju thala ko matanda waisel manil asi politician singna miam nung siwa sabagi nungairwa mafam amasu oiri hainari Brahmaputra board ta state government na target kiba details project report ta torban anigi arauba phut humputra manga oigadamani haiba wafam yauri local MLA singna lupa lakh kya kaithokna tengthoklai haiduna report target khrabasu namol kendragi kha sanjanmam amadi mayam phang kendragi Santipur mamang lekai mapada waisel maringe apakpa phut kuntra khoba yoromdaba handakta Istv news ki team amana thijinbada khangba ngamlakhe masigi mathakta sengdokpa loikhre hairubasu kha sanjanmangi mafam kyada phum amadi napi singnang singna pungkup kupsinba mafam kyasu lehori waisel marina piba awa anagi matangda kha sanjanmamdagi khangemam ibol koba ngami amana wafam kya thamlagdi Santipur mamang lekai ni ado akhoi waisel singje sawa matamda asom mathakdagi phanayamna senga lakajuni senthok toba Santipur Hariba mamang lekai saida apikpa jaga laidra masina ising chenbang ngamdre mathau amde sawna lagasu phana senga je sonda sendok komji pikpanina masi awaba more nga sak pathokna phama singi awaba yung nei masigi maramjina masi ikang tha oiringa sida mafam ji sakthokpa khotokpa seminona sakai magedigi phagane na lose masina sahi khudingi ising saw lapo matamda sahi lisang sina adum khongjina maram oidana ising sigi Marin jina maram oidina khoigi mathaki praja koleba wangkuman sanjemam adigi Santipur mangai masaji awaba nga yoi sahi pathokiba ayamne yawnai masina yamna laibak tengware naurem khong phauraga yangoi maril taduna loktak pat yokhigadaba waisel marin mathak thangba sarukta tengthoklaga ichawge awaba kanmangamloi tengthokke harabadi kha thangba sarukta hena luna madi pangna tengthokadabani politician singi akuba wakalon thadolaga thamoi sengna khonarabadi miyamgi awaba kon mangamgani natrabadi handaksu nongju tha lakpada suksoi soiduna ising ichaw mayoknagani haina kha sanjanmamdagi atopa ngami KSH Danavi koba miyoy amana mari leinaba singi puning chingsilagli haibadi hauji project sina matik chan khoina sarkar gi side gi khudung chaba du pibidrabanina simbi gadoba jaga singji mathakdagi apakpada thadara kanda makhada tengthokpidaba ai project ki launam ban jingji phajaba mong ma da thambidabanina soiba jaga singji nungju thala ko matamda di atuki matik awaba wehele anu phum nung paisalaga thamiba jaga singji pikpaga maram isan sanabadong tawbodong tawre hauji project sina loisanbidrabanina nak sida leiribaji akhoi ringbangi pali oina leiribajina project ki pali oina leiribajina akhoi miamda nongju thai sing chaw were ko matamda di awa baja to ki mati wehele adun masi project tawba matamji da akhoi MLA minister jingsina akhoi lekai gi khungang gi miam gi awa baji ingbiraga thabak si thamoi sengna tawhaningi koi matam gi politics sanaba dawna waisen singi ne haraga yanaba kangku khara gakta da akhoi khudung chaba piba dawna project sengbagi namada tawbaje akhoi lekai na khunna tawhaningi haiba posim buju thamjage turil gi chang phabu yogdaba laukhong manaba isiel ama laksin bangamdaba haibasi wahang kya hangningai ori Istv news gi dama Jenta Sharma galoina na paujam jariba Thiam Ranjan Khasanjemam Bishempur district Model Club Chingamakagi Humpuga Marirak Suba Mapokumon Thoram ngasi Lemerol Arts Center de Pangthokre Thoramaduda PSC Minister I Hemochandra Model Club ki President H Indeshwar amasong Club ki thomi kyana sarwyakhe Thoronga Mari Lenana Minister Hemochandra na Club asigi anoba building ama nongju tha mamangda sanana bathajaba pikhi loinana Chingamakagi tongan balaikai da swimming pool na chingba kaya semgalagani haikhi अखोई करी की बिल्डिंग सागदोइनो सुक्सोई सोइदन सागदोबनी बिल्डिंग सिसु अदुम लोइनमक मयामगी मयाम तानरगा करम मोंगदा सासिगे दो तौरगा सुक्सोई सोइदन हनगी नोंग लाक्रिगे मदत यादी बिल्डिंग से साब लोइनब सासि हाइमे
ngasi Republic Day amadi January 30 da pangthokadoriba Anti Leprosy Day ga mari leinana Health Services Manipur amadi National Leprosy Education Program anina sinduna laingkhol da leiba Leprosy Hospital da leprosy na naraba mioi tara ga manga da blanket amadi athumhau khudol tamkhre Health Services Manipur gi Additional Director Dr. H. Ranjit amadi Dr. P. Shyam Sundar State Leprosy Officer Dr. Salamat Utla amadi CMO Dr. H. Kulasu Thoramdu da Sargyaki. Tara Suba Sector Assam Rifles ki makada Nipugumari Suba Assam Rifles na Ukrul District ki manung chanba Skipe, Kangpat Khulen, Kultuk, Faimol, Molbailov, Makan, Chatrik Khulen hariba mafam sing asida solar light sing yenthokre. Thoram aduda Nipugumari Suba Assam Rifles ke Commanding Officer Sandeep Mohla Su Sarugyaki. ISTV gi service provider oiriba nongpok nganba cable network ke manware thangna na standard college manak amasung kongba uchekonda handak kaktuna huran kibadagi line asna konba mafam singda signal pibangam khidre thasi ke kungumdoi da standard college da line matek mari kakraba matung thangnaba numit ki numidang da su mafam adumakta da matek amayauna kongba uchekonda su kaktuna huran ki ngarang su kongba uchekonda line kakthlamke hiram sigmari leinana Irelbung police ta report ama tawbaga loinana mara lebe singi matakta action longna ba khangkhre hai ngasi nungthil pung ani rom tabda Irelbung police station gi manung chanba kaikhu muslim da yum ama mai chakre yumbu gi ming MD Firoz Apokpa Abdul Jalil kawe mai chaki batu da chaksang punba ka ama yawbaga loinana ka du ta leiba port kayasu amangata thokre Manipur Fire Service ke fire tender ani changsinduna athuba matamda kalhobadagi ka hena amangata thoogdre maihong langpoki thodok ase electric short circuit gi horpo oigani thajanari RIMS ki Department Physical Medicine and Rehabilitation gi nongna saba Prosthetic and Orthotic Unit ama Institute asike Director Professor S. Ritana Sangakre Department asigi Ward Kitchen amasu MS Professor M. Amubana hangdoke Thoramasida Department asigi head to oiriba Academic Then Professor A.K. Joy Deputy Director Y. Rajendra Chief Account Officer E. Devendra Maitei Executive Engineer H. Ranbir Su Sarugyaki loinana Authority Sing asina PMR yauna atay Department singi Ward sing da leiriba patient sing da atumau kaya suyen thoki Manipur Sarkar na lokhalakpa khongthangi manungchana district khudingmakta court sing hangduna while bijargi kanaba pirabasu under trial prisoners singidi Central Jail Imphal amadi Sajiwa Jail anikhak oibana makhoi gi jurisdiction court singda while bijar chathanaba puthok pusin tawbada jail authority singna awaba kaya mayoknare Hiram Asigamari Leinana ISTV News na phangba pawda hana Chandel Churachandpur amadi Jiribamda sub jail sing hanglamdabadagi Jahi tara hena mathau tawdana lakpadagi ngasidi hairiba jail ani asida prisoner sing thamli makhoi sing more amadi Jiribam yauna arapa mafam tana puduna mari leinaba court singda puthokna khonabada security amadi gari na chingbagi award pa kaya su mayoknari masina maram oiduna tongan pa case kaya thuna losinba ngamdabadagi nauna district kaya da court sing hangkibana while bichar thengthanabagi pangkhak oire Function Tauramlaga Sinakidraba Jail Sing Amadi Nauna Saraka Sangadana Ladiba Senapati Ukrul Amadi Tamenglong Jail Sing Mathau Tauhanaba Sarkar Amadi Marilenaba Singi Midyang Changba Tangai Fadri Hari Lagriba Tang Tarukta Amuko CCS ke Amadi UCM na Sintuna Pangthokadoriba Miyamgi Khongchat Asida Poire Lemerol Mera Paibi Apunba Manipur Amadi Pari Lemerol gi makada stemba working group of Mera Paibi the Yauriba Lup Kudimagna Saruyagani Hari. Hausi Paugi Mertana atin break amamu. Angang haibasidi pikling aidagi samhogadabani. Euro Kids Mari School Thanga Patmapalna Homely Environment ki facilities piduna angang singda mahai tambiri. Admissions open for daycare, playgroup and nursery. Euro Kids Thanga Patmapal Wangkai. Line logum si abhaba angang semsi
ब्रेक मतुंगा मुखना तराम नोकचरी मखाता पाउदा Manipur Ethnical Socio-Cultural Organization MS Kona gan ngaida pot lanbaki thoram haukiba chahi lising machamapal marbudra maridagi hauna Manipur gi tongan ba mafam da khundari ba kabui ichilinau singi khulsingda club merapai be amade civil organization kaya galoina na leptana pangthokpagum kumsi chahi ki oina ngarang Imphal East ki manung chanalai ba wangoi kabui khulda pot lanbaki thabak pangthokre MS ko na sinduna pangthoki bethor maduda Women's Development Association Wangoi Longjam Lekai amade ZSC ILPS ki miyoi sing amade Khadian Village ki chairman Sagol Sem Achoba Singh Su Sarugyaki Thoronga mari lenana nat ki bajagoi sai pangthokpa loinana pot lanaki asigum laba Hiang thang kabui khuldasu gangai ki thoram pangthokre ngasi kumai asi ki mangani janban numit kamari lenana kabui jati ki nat ki bejagoi amadi isai ki thoram pangthoki thoram adu da khulgi khulakpa nupi phal amadi nupa phal gi miyo sing yauna pikliba angang sing su sarugyaki Impal Sporting Club Nagamapal ge volunteer singna Wahembam lekai degi Khwairamban Bazar Taba Nambul Turali mathakta sariba thongi mayaida pothole kaya leiribadu semjinkre Councillor Gandhi na phongdorokpada thongi mathakta tongan ba pothole sing leibana lambi chathok jasin tawbada accident kaya thokpa yaure masi thoktana ba club ki miyor singna achangba senpham puthoktuna lambi semjinbagi thabak paikhatpani haiki Semjal lagta buje koina ngamjabo khara khak councillor IMC ward number 4 ga punjal laga accident yamna pon oiba jaga uribok amadi wele kaiga nagapanga tainaba marak sida leiba pothole sing je semjan jabani Manipuri Sahitya Parishad Assam Nagon District Committee gi Yankhai manga suba mifam Parishad Bhavan Hojai da pangthokre thormasida District President Usham Kunjabihari Hanagi Vice President Tharoism Krishna Mohana Luchingtuna Laikhidraba Aiba Aibi Singdalai Shukatunai Kai Khumnake mifam asina mioi kuntraga matoina saba Parishad ki thaupuba sing khankre President Oina Asem Shyam Kishore Secretary Oina Joy Waheng Bam khankre Tungda Saireng Saidinaba Masu pangthoki United Minuthong Development Committee na lambi amadi iram nala sembinaba kayarak hanna MP Rajya Sabha da haikibada sembirakte haina media da phongdokhibadu committee na soibadagini haide committee na MP da asigumba wafam haikibalaite MP masana laikai asigi intervillage road semnabagi damak nung amadi selgi mateng piraktuna miyamgi aifana bokhonaki haina su committee asna phongdorakhi hauji sanabagi pau lobise Ngasigi sanabagi pauda All Manipur Sepak Takraw Association amadi Sepak Takraw Federation of India anigi marakta chathariba case asi Justice KH Nobin Singh bench na petitioner ki achangba senpang bidamak respondents taki lupa lising manga thihalaga thasi ki kungamapan hearing gi matam lepkhre case asi tangkak naina mathang yethораktuna reserve tawkraba judgment lauthokibani haina association ki general secretary P Durjitna ISTV news da phungdorkli Manipur High Court की Honorable Justice के है नोबिन सिंह ना अचुंब जस्टिस तौबीरबा मतुंगदा All Manipur Sepak Takraw Association da o Sepak Takraw Federation of India na policy mga fine oina pinaba khangan ki maram asina Honorable Justice ke है नोबिन बु All Manipur Sepak Takraw Association की माइgai dagi अचुंब जस्टिस तौबीबगी दमक थागतप फोंदोकसरी Lagliba February mangadagi tarataruk phawba Assam amadi Meghalaya state anina yumbu oiduna pangthokadoriba taraganithoi shuba South Asian Games listing ani tarataruk kamari leinana Manipur Sarkar gi Youth Affairs and Sports Department na sinduna Lagliba January 19 gi ayuk pung 9 taba matamda torch rally ama pangthokani hairi rally asi Kanglagi Uttara Mamangdagi Manipur gi Chief Minister Oibo Bina lamthagani rally asina Kanglagi awangthangba gate thoraklaga
nongchu pangna laklaga LIC office ki turning dake kha pangna laktuna nitai pa chuthek phawba chatkani tungda nongpok pangna chatlaga kangla gi kha thangba gate ta changtuna kangla utra mamangda loisingani hari hozik sanabagi makata ba paw boya ning thousand dake amok phangpigani Thagaseri Bijaya ngasigi sanabagi pawda BK trophy Manipur dagi international gi thakta masak naiba cricket sanaroi sing puthongnabagi pandamda young cricketers Bamon Kampu na sinduna Bamon Kampu cricket ground Irenbungda thasigi tang tara dagi team tara nipalna group mari thongna khairoktuna chathariba tare suba state 11 opal tennis ball cricket tournament ki ngasi sanakiba match ta nongin integrated business solution Kongba Standard College na GYF Singjamaibu maithiba pikre GYF Singjamaina tors ngamduna ahanba betting tawbada over tara trukta wicket manga turaga run samaga kunthra mari lokhi masigi paukumda nongin integrated business solution Kongba Standard College na over tara humdoida wicket amakhak turaga apiba target adu yauduna match asi mai pakhibani ngasi sanakiba match asida nongin integrated business solution Kongba Standard College gi sanaroi Sahajan na ball kunthra tareta run humudra nipal loduna man of the match takhre tournament asibu mai pangna bu honabada asowa thodang loriba young cricketers Bamon Kampu gi secretary Yambem Polendrona labdam asida ojik sanaroi singbu yokhotpagi pandamda amasung ojik tholak liba crime mayam adigi nisada tawgiduba naha singbu masida tournament si kitang sillaga kitang yokhotpa ngamra habagi Manipur gi jaga kyadi lagliba tournament asida participate tawduna akogi iramda masiu kitang kanjaningba amasung sanaroi singbu yokhotuna ojik walgi mafum pichibi mafum kyada sanaroi singna saktalakbo sumaina akogi cricket asisu Manipurda yam chauna ojik inot laglaba dungba sanaba makhalamani aduna sugnuba sanaba mayam asi India gi team da habidi BCCI na select tawra sanariba team singda Manipur sidagi state represent tabu ngambra habigi wakhalonda akogi tournament si akoi pangthok sabni Housing loislak padang as nomagi oiba ainga sagi pawmuk lobirasi ICAR Lampel Patagi Pangba Paungda Ngasigi Khwaidiki Sahaba degree Celsius Kunitoi Dasmik Manga Khwaidiki Ingba degree Celsius Ani Dasmik Manga Nungshita Yauba Ising Manilgi Sang Ayukta Sada Maprudarama Toy Nungtilda Sada Utramanga Wiki Ngasigi Akide Housing Maroi Bapau Amona, Santi later Badi Chocolambida Kong Tangzin the Dapan Boykan Hina, the Minister Okram Ibobina Fongokre. Humpugatare Subari Public Tegi Toram Ngasi Baraki Atema from Kia the Pangtuk Nabugu Manipur Su Pangtokre. Tongan Bala Lulu Sina boycott Toguna Kokiba General Strike na Manipur Gimau Sagi Punchida Chauna Kaiba Pikre. Istv ni pizza pau ngasi given a day, Madang Silujare, Ming Tabi Besumbu Mukanukru.